Welcome to the video. Ngasigi video asidi akhoi mayam khangminabadi yamna kanaba topic ama oigadoribani mayam. Ado video se hawdrigida mayamna nungsibiduna like amam tawbiramo aduga channel asida anobasingna subscribe button adu nambiramo. Ngasigi video topic asidi mayamna video horopada soidan ubiramagani hairiba topic asi akhoi mayam khangminabadi yamna kanaba topic ama oibanina video loidri fawa yengminasi. Yes, we are citizen of our country, India. Adu oragadi akhoi gi leibaki constitution na piriba akhoi gi right mayam se khangba haibase akhoi gi basic oiba ithawdang ni right mayam asigi manungdagi ama khatang lakhwatchagi aduga ngasigi video asida akhoi mayam khangminasi madudi RTI, Right to Information. Ngasigi video asida RTI haibase Karino aduga karigidamakta masi use tawgadoribano aduga matau karamna tawgadabano haibadu yengminasi. RTI, Right to Information haibasi akhoi gi state government amadi central government gi thabak thoram tawgiba mayam sigi record singse maseda access tawba yabagi khudongchaba akhoi gi citizen punamakta piriba madugi hak to madugi right to madubu RTI kawi. So friends, RTI was enacted on 15 June 2005 by the Parliament aduga chanaba hawbana October gi tang 3 2005 tagi chanaba hawki. Hairiba RTI asina hana leizaramba Freedom of Information 2002 asi replace tawi. RTI ek asi akhoi gi leibaki state punama amadi UT punamakta apply tawi except Jammu Kashmir natana Jammu Kashmir gi di makoi gi state level law ma leijai. RTI ek asi gi section 2 app ki matungina akhoi access tawi abasi record document email memos opinion advices masida natana press release circular logbook contracts reports papers samples data materials hairiba mayam se gi information sing se akhoi gi central government amadi state government gi akhoi na access tawbi yai masini RTI na akhoi gi leibaki citizen mayam da piriba kanava sing. RTI hawdorkhibagi objective se kaino haragani sarkar amadi public ki marakta labor relationship hanabagi damaktani kamaina sarkarna taropa thabak thorom mayam gi accountability amadi transparency se masi laihannabagi damaktani kanagumba citizen amana information ama RTI ki through the pamba tarabadi concerned department natraga authority do madugi public information officer da appeal tawgadabani aduga RTI se file tawo matamda magi apiba format se follow tawbigadabani aduga English Hindi natraga jaga adugi local oiba official language do madudai da ibigadabani. Who is eligible to raise RTI? RTI se kanana tawbi yai akhoi gi leba ki citizen punmamak se RTI tawbagi eligible oi. RTI gi khuthang da akhoi gi government amadi public funded organization sing na loriba decision se akhoi micham na su khangba yai masida natana government gi thabak thorom sing gi matang da khangdokpa amadi government na lorokpa decision fawbukta kari gi damakta masigi decision se lore ino haibasi akhoi gi praja singna RTI gi khuthang da hangba yai. Kanagoma citizen amana RTI ama tharaba adu oragadi public authority natraga department concern oibado maduna 30 days ki manungda niyom gi matung ina pakhum pigadabani matang asida adomna kambiramba yai RTI haibasi fundamental right ki manung chanbra haina. Yes, chumi masi akhoi gi fundamental right ni freedom of speech and expression haiba akhoi gi fundamental right to madudagi lokthorokpani masi akhoi gi samvidhan gi article 19 da yawi. RTI se mato karamna hawdorakhi soglisima jamapan maudramari da mazdur kisan shakti sangathan kobo sangathan amana ahan bawaina campaign tawki soglisima jamapan maudra tareta Tamil Nadu na Bharat ki ahan ba RTI ek chana gibe state waiki mayam gi wakanda sungsoi soidana si mazu lakpiramgani RTI thabada paisa tingbra haiba ama RTI ama file tawa matamda application ga loina na lupa tara ki postal order ama natragana banker check ama natragana demand draft ama darkar lai RTI ama file tawa matamda niyom gi matung ina response lakpada 30 days muk changi akoina thakiba RTI se reject torokpa yabagi condition su lei karamba matamda akoina pamiba information je khoi gi leba ki sovereignty amadi integrity sokpa oiraba natragana leba ki security strategic amadi economic interest da sokpa oiragadi akoina thakiba RTI se reject torokpa yai. RTI application se by hand chalaga pipasu yai natragana post da adum tharaga su yai. Government employee ma oiragadi RTI file tawba yabra? Yes, yai maramdi RTI haibase fundamental right ki saruk amani ngasigi di video matang swaida lotion jarage video asibu same bata soigi balan ki bayar basu mayam na ngapiyu mayam na video asibu nungai birabudi like share subscribe tawba kaubiganu mathangi anauba video amada muk thengnarasi amuk hanna khurumjari.